ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯄꯨꯔꯒ ꯂꯥꯛꯆꯔꯦ꯫ ꯁꯤꯅ ꯉꯥꯅꯨ ꯉꯧꯕ, ꯑꯗꯒꯤ ꯁꯤꯅ ꯉꯥꯅꯨ ꯃꯍꯤ ꯌꯥꯎꯔꯒ ꯊꯣꯡꯕꯅꯦ꯫ ꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕ ꯃꯍꯤ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤꯅ ꯏꯔꯣꯝꯕꯅꯦ, ꯌꯣꯡꯆꯥꯛꯅꯦ, ꯍꯪꯒꯥꯝꯅꯦ, ꯑꯂꯨ ꯈꯔ ꯍꯥꯞꯄꯒ ꯏꯔꯣꯟꯕꯅꯦ꯫ ꯁꯤꯅ ꯀꯪꯅ ꯉꯧꯕ ꯑꯃ ꯂꯩꯔꯦ, ꯁꯤꯅ ꯀꯣꯠꯅꯕ ꯄꯣꯠꯅꯝꯗ ꯆꯤꯡ ꯍꯋꯥꯏ ꯃꯇꯣꯟ, ꯑꯗꯒꯤ ꯁꯤꯗ ꯀꯥꯂꯦꯖꯥ ꯃꯦꯠꯄ ꯂꯩꯔꯦ, ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯑꯃꯒ, ꯆꯅꯝ ꯈꯔ ꯑꯃꯒ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ꯫ ꯉꯥꯅꯨ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯅꯤ꯫ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ꯫ ꯁꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯒꯦ꯫ 하왜 깜상 ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯄ꯭ꯔꯞ ꯆꯥꯔꯒꯦ꯫ ꯆꯥꯛꯈꯣꯝꯒꯁꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯞꯄꯒ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯌꯥꯗ ꯘꯤ ꯀꯦꯞꯁꯨꯜ ꯃꯥꯏ ꯃꯀꯨꯗꯨꯅꯦ꯫
ꯃꯈꯣꯡꯅ ꯀꯥꯎꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯉꯛꯇ ꯇꯦꯛꯄ ꯊꯣꯛꯀꯅꯤ. Siya sakit daw. Nó quý ta.